Kangla Pao thangmieng tabiribasingbu taramna oksari ngasigi tongan phongkiba pause singdagi lokhatjaba pau khara update tawjari. Ahanbada Manipurda thokliba lan asi loisinnaba maitei amadi Kuki phurup anigi marakta wari sananabagi Amuco gi miyoi ahum amadi Focs gi miyoi ahum Delhi da thungkhre. Hawjik Manipurda thokliba irang ngasigi waroisin ama puraknaba Bharat lengakna lokalakpa khongthanggi saruk ama oina ngasi April 5 da Ministry of Home Affairs na mapung oiba thodang loduna New Delhi da pangthoknaba thorang tawriba Manipur gi Kuki Cso Singa amadi Maitai community gi Cso Singi oiba mifam asi saruk yanabagidamak ngarang All Manipur United Club Organization Amuco gi President Nando Luwangna lusingba miyoi ahum amadi Federation of Civil Society Focs gi Vice President BM Yaimana lusingba miyoi ahumna saba team ama ngarang Delhi da thungkhre. Wari sanaba asida saruk yagadoriba Amuco gi miyoi ahum asina saba team adudi Amuco gi President Phairojam Nando Luwang, Amuco gi hanagi President Ito Tongbram amadi Dr. Dhanarbir Laisramni aduga Focs ki miyoi ahumna saba team aduda yauriba miyoi sing aduna BM Yaima amadi Focs ki maru oiba thodang lauriba miyoi ani ni haina pause sina phangba paugi matung ina phongdorali. Amaromda Amuco amadi Focs na lusingba miyoi ahumna saba punna miyoi taruk wari saba asida saruk yanabagi ngarang Delhi da thungkhiba asida natana atai Manipur gi oina atai Maitai community gi Cso Singdi wari saba asida saruk yanaba Delhi da changkhibagi pau laite. Amaromda Maitai amasung Kuki community ani gi marakta Ministry of Home Affairs na maru oiba thodang loduna Manipur da thokliba irang asi loisinnabagi matangda ngasi wari sanagadoriba asida Kuki community gi karamba Cso Sing lusingba sing saruk yagadabage haibadusu hawjik phawbagi oina khangba ngamdana leiri. Makha tarakpa pauda political ki charangnaba marakta Manipur ki BJP MLA taretna Hemanta Biswa Sharma ga Guwahati da unakhre. Assam ki Chief Minister su oiriba North East Democratic Alliance NEDA gi convener Hemanta Biswa Sharma ga Manipur ki BJP MLA taret ka Guwahati da ngarang unaduna Manipur state ta honglakliba politician yawon asigi matangda wari sanakhre hari ngarang Guwahati da phamkiba meeting aduda kari karamba politician gi oiba wari sanakibano haibagi detail laitrabasu wari sanaba aduda Manipur gi hawjik honglakliba political gi yawon asigi matangda NEDA gi convener oiriba Sharma dagi advice loba oiramba yai haina panari aduga BJP gi manungda camp sing taunaduna lairiba khenabasing asi realize taunabagi strategy sing khanabasu oiramba yai haina yamna thajaba paugi likhun amadagi phongdorakli. Manipur gi BJP delegation aduda MLA sing K Govindas Singh, KS Ibomcha Singh, PS Shanti Singh, M Rameswar Singh, TH Jayakumar Singh, L Susindro Maitai amadi Abdul Nasir amasung K Sarat Singh na General Secretary BJP Manipur na saruk yakhi hairi. Hawjik Manipur gi oina BJP manungda thokliba political gi charangnaba asida mamangdagi howduna NEDA gi convener oiriba Hemanta Biswa Sharma na Manipur gi governor da BJP gi strategy sing amadi electoral decision singda achoba role loduna lakpada natana North East da BJP gi mapangal kankhananaba honabada Sharma na yamna chawba thodang loduna lakiba Loikhre hairi. Makha tarakpa atopa maruoiba update amada Manipur gi apunba ima singi thongmi singna Joykumar gi yumda thomjinkhre arambai tengol gi mahut micham masel attack tawna halle haina sengdorakre. Joykumar nadi lale sengdo yakhidre hairi. Hanagi deputy chief minister oiramba NPP state Manipur gi president Joykumar na ex ta thagalakpa Kuki da arambai tengol na attack tawhalli haina thagalakiba wafam adubu sengdoknaba matam thakrabasu ngasi pawba sengdoraktaba na maram oiraga lamdam asigi ima kayana Joykumar gi mayumda thomjinkhre. Amaromda arambai tengol na Kuki da attack tawhalli haina ex ta thagalakiba warol adubu micham masel attack tawnahalli haiba wafam oina onthokre. Joykumar di lale sengdo yakhidre hairi. Joykumar gi yumda thomjinkiba lakba ima sing aduga State Force anigi marakta wari sanaraba matung miyoi tarukna saba team amana Joykumar unaki. Joykumar unaba changdringai mangoinana Manipur da apunba ima singi president thongam inauchana paumi singda phongdorakpada Joykumar na social media da yumpham yaudaba wafam kaya phongdorakliba asi tasengna aranba wafamni masigidamak matam thaduna sengdoknaba wafam khangan khiba leire adumakpu ngarang phawba thawa sadaba mongda leithokpa asina lamdam asigi oina laibak thibani. Manipur thokliba irang asida arambai tengol gi icha singna thang ten paiduna
Miyambu Kuki Nongmei Kapnaba Talak Padagi Kalakibani, Joykumar na Pondorakliba Wapum, Sengdoraktaba Toklabadi, Mapunchi Chupa, Bot Amukhana Lepa Yaroi Haiba warning su Thamki, Joykumar Unabazankiba, Manipurgi Apunba Ima Singi Mihut Kambu Aduna, Joykumar da Thamba Wapumda, Arambaina Kuki da Lal Hobani Haiba Wahai, Matek Asi Soikre Haiba, SENGDOK Warol Thamnaba, Joykumar da Thamki Hairi Adumakpu, Twitter gi Kuthangda Misam Masel Onthoktuna, SENGDOK Kre Haiduna Miyam Mangda SENGDOK YAKHIDRE Haina Ti Inau Chana Phongdorokpada Asumna Phongdokli Press Mayam Mamangda SENGDOK Yadaba Mong Adu Party gi President gi Mingchat Sokani Haibagi Damak SENGDOK Yadabra Haiduna Miyam Mangda SENGDOK Haiba Yadrabanina Makhatana Kari Toguni Haiba Adu Arambai Tengolgi Icha Singa Tanaraba Matungda Makhataba Tabak Sing Paikalagani Haiba Wapam Thamlaki Amaromda Yumnam Joykumar na Pawmi Singda Phongdokibada Social Media da Mahak Masana Phongdokiba Wapam Adugi Matangda Manipur Apunba Imagi Lucingba Singa Wari Sanare Wari Sanaba Aduda Social Media da Thagatkhiba Warol Aduda Ima Singna Lokthok Hanningba Wahai Adu Onthoklaga NPP gi page tasu ngarang Thagatkre Haina Sengdoraki Aiza Manipur Apunba Ima Singi President ne ado Pabung Joykumar da koina haizabasi mana Kuki Cso Active Tawi Haiba Rambai na Tawi Haiba Matek se sisa ai soigre na ha SENGDOK haizabani koina haibata mana haibana mana magi Twitter da SENGDOK sineba magi kanu singa sainoi da subira amani adu SENGDOK sineba civilian sana on sineba akoina adu on bado natte ba hainingi na press mayam la ingai sida wa thokse south thok da nabagi damakta ai soigre matek sima ai langre haiba wai se hayu haibane hayu ya deba Makha tarpa update law and order fail oire haiduna Manipur da PR thamkiba nate CM oinaba claim toroktabadagi PR thamkibani haina Amit Shah na phongdokre ngarang ahing pung 2 makhai khara helakpa aduwaida Lok Sabha da Manipur da President role thambagi matangda ayaba pikraba matung ngasi ayu anganba pung 3 minute 59 tabada Rajya Sabha da su Manipur da President role thambagi matangda ayaba pikre amaromda law and order fail oire haiduna Manipur da President role thamkiba nate Chief Minister pham thadokraba matung MLA singi maraktagi Chief Minister pham punaba claim amata taroktabadagi Governor na all political parties singa khanaraba matung Manipur da President role thamkibani haina Union Home Minister Amit Shah na House da thamkre Manipur da President role thambagi matangda Lok Sabha da haukiba ahing pung 2 minute 53 taba matamda pass tawkraba matung Rajya Sabha da su ngasi ayu anganba pung 3 minute 59 taba matamda Manipur da President role thambagi ayaba pigre ngarang Lok Sabha da wafam amendment bill 2015 pass tawnaba pung 12 rom khanabana maram oiraga ahing thengjilakpadagi Manipur gi wafam maru oiba ama oibana mifam nongma chontharaga khananaba wafam Congress lusingba Malik Kharge na House ta thamkibani adumakpu Speaker na Manipur da President role thambagi ayaba lownaba wafam business list ta yawi haiba wafam thamki opposition MP kharagi maikaidagi su Workout board ki matang da khanabada ahing thengjilakpana mifam nongma chontharaga khananaba wafam thamlaki adubu madugi pakhum oina Union Home Minister Amit Shah na Manipur gi issue asi yamna maru oiba amani karigi damak nakhoina ahing amakhak tumdana khanbada karigi yaningdribano haibo wafam thambaga loinana ahing pung 2 taba matamda Manipur da President role thambagi matangda ayaba pinaba resolution puthoklaba matung ahing nongyai matung pung 2 minute 53 ta House na ayaba pikibani Lok Sabha da ayaba pikraba matung upper house ama oiriba Rajya Sabha da su resolution asi puthoktuna khanaraba matung ahing nongyai matung pung 3 minute 59 da ayaba pikibani Manipur da President role thambagi matangda khanarakpada saruk yaraduna opposition gi lusingba Malik Khargun Napigani Malik Arjun Kharge na Manipur da President role thamkiba asi Manipur kannaba nate BJP lenga kannaba honabani haina lengak ta maral siriduna Congress lusingba asina makata na phongdoki Manipur da sahi anirom phajilaglaba irang asida Prime Minister Narendra Modi ngasi phawba state aduda chatri Manipur da thokliba ethnic class asigi
matangda thigatnaba demand tawbaga loinana masigi white paper ama center lengangna puthoknaba su demand tawki Malik Arjun Kharge gi wafamsing adugi pakhum piraduna Union Home Minister Amit Shah na haikibada Manipurda law and order fail oire haiduna president rule thamkiba nate chief minister pham thadokibadagi president laknaba maram ama oiraki chief minister pham thadokraba matung MLA singi maraktagi chief minister oinaba claim amata taruktabadagi governor na party pumnamak wa khanaraba matung Manipurda president role tangai phadana thamkibani haina phongdoki Makatarakpa pauda lamdam asigi saisakpa Raju Nong gi yumgi thongalda sakhangdaba singna bom ama thamjillamle hairi lamdam asigi chaknairaba saisakpa amadi Manipur film gi actor amasu oiriba Raju Nong adhikari mayum Raju Sharma gi yumgi maning thangba thongalda sakhangdaba singna bom ama thamjillamle hairi thodok asigi matangda pause sina police dagi phangba paugi matung inna Imphal West Police Station gi manung channa leiba thangmaiban yumnam leikaida leiba Raju Nong gi yumda sakhangdaba singna thamlamba oigani haina thajaba bom adu ngarang ayuk pung 8 rom taba matamda imung manungi miyo singna thengnarakibani haidi tungda police da pau piraba matung asoi angam yaudana lauthokre haidi adum oinabak bom adu kanana karigidamak thamjilambano haiba hojik phawbagi oina chapchana khangba ngamdri Makatarakpa update Manipur ki crisis inquiry to central government na crisis asigi white paper house da putho u haina Kharge na akanba demand tawkre AICC ki President MP Malik Arjun Kharge na ngarang Rajya Sabha da Manipur thokliba crisis asigi ningthina inquiry tawgadabani central government na crisis asigi matangda white paper ama puthogadabani haina phondokre mahana makata na phondokibada Manipur da sahi ani mai chaktuna leiri BJP government na crisis asi laksinba ngamdana leiri miyoi chani humpu sikre miyoi lising humpu gi matakta mayum makai mai thadok pigiduna displaced oina leiri imung manung Chena Khainari Masi Pawada BJP na Tumina Yengduna Lady Haiki Mahana Makata na Fondokibada Manipur gi economy asi collapse oire JST Khongot Pasu Hanthare Manipur state asi hojik yamna sathiba pimam amada leire Haiki Mahana Makata na Fondokibada Manipur gi chief minister oiramba N Birena Manipur da thokliba crisis asigi moral responsibility logadabani aduga N Birena crisis asigi oirakiba mathangi numita resign tokpam thokpani haiki BJP na Prime Minister Modi kannaba honaduna leiri Manipur kannaba thabakti paikhatre Prime Minister Modi na Manipur da chatlu haiba yade kari maram gi no Prime Minister na Manipur da chatlu haiba yadriba adubu mahakti matam amada foreign lebak singda koichat chatuna leirami Manipur da di nomata khongda bide adubu Congress ki lusingba Rahul Gandhi di Manipur da chatuna irang asigi victim oireba singa unaki Manipur ki crisis asibu lumna loduna warusin theinabagi damak Supreme Court ki judge sing amadi NGO sing Pawba Manipur da chatuna lakhibani haina mahana fondoki Congress ki lusingba oiriba Malik Khargun Kharge na makhata na fondokibada Bharatiya Janata Party BJP gi oina Manipur da santi halaknabagi damak thausil leite nakhoi sida kari tau leiribano Prime Minister Narendra Modi election rally sing yaunabagi matangda lei Manipur da chatnaba matamdi leite maram asina Manipur gi crisis asi inquiry tawgadabani amadi central government asina crisis asiga mari leinaba white paper ama house da puthogadabani haina mahangna akanba demand tawkibaga loinana Manipur gi micham miyamna jinjak piyu haina law khongliba asida BJP lengak asina pakhum amata pidana leiri Prime Minister Modi athuba matamda Manipur da chatuna law and order gi situation asi resolve tawgadabani haina Kharge na akanba demand su tawki Makatarakpa pauda gari huran bagi geng amagi miyoi police na fare gari su phangba ngamkre Manipur police na Manipur amasung Assam ga lonaba mafamda yamna ningthina organized oiba gari huran bagi geng khupu ama thugai khibaga loinana makoina huralamba gari sing phagatpa ngamkre hari police ki pauna hai intelligence na pirakpa report amagi matungina Manipur gi Jiribam district amasung Assam gi Kasar district ta Jiribam police na special operation ama chathaki operation aduda Jiribam gi Karamgardagi Nurul Islam Elias Bapon chahi kunmari koba miyoi ama phaba ngamki Makatarakpa Manipur gi yamna maru oiba update amada kongba leithong phatpa sajibu leikhun tawbagi thoram pangthokre ngarang chaichat mari sajibu gi 8 ni panba irai numit asida kongba lengang pokpi local Pangaida laithau asi laithong phatuna leikhun tawduna pangthokre leithong phatpada angom pokpa komda kakcheng tinthrok
lai chagol phangki masina taklibadi ising watpa angang nupi puk naba amadi lai mathi phongduna leibak irang hoba piri ani subada maiba komba segapi amadi kobitin ama fangi masina taibadi ising watpa amadi mahi marong chumba wali aroiba pakhangba komda tinthrok kakcheng laisau phangi masina taibadi nupi angang puk naba ising watpa amadi leipak awaba taba piri ngasigi laithau leibak konungi masil asida angom ningthau phamnaibasing loisangsing amadi leibak miyam yauna pangthoki aroibada ibudogi maphamda khayom thaduna phattaba pumba ngakthokpiyu haina maichau atonba rajuna thorom pangduna thoni ki haina utra sanglen sana konungi publicity ki secretary na thadorokpa chirol amana phongdoragli makha tarakpa aroiba pauda kanglop ani gi miyoi sing Delhi da kauduna aroiba tangka ki wari chanaragani haina amit shah na phongdokre central government na Manipur ki crisis mayoknari ba community ani gi lusingba sing Delhi da kauduna aroiba tangka ki peace dialogue taunaba final meeting ama athubada pangtholagani haina union home minister amit shah na phongdokiba wapam phongdoragli amit shah na hai Manipur gi hojik oiriba tangdu leita da phibam asida central government na Inthunabagidama President's Rule Thambanate Manipur da Center na Mikup Amata Foba President's Rule Thamba Pamde Manipur ki Chief Minister Oiramba N Birena Sahi asigi February 13 da resign tawkraba matung party amatana government semjage hairaktabadagi Manipur da President Rule tangai fadana thamkibani mahana makhatana phondokibada Manipur da President's Rule thamkiba asi Manipur gi oiriba situation adu control tawnabagidamak Thamkibani chahi taret ki mamangda Congress na Manipur lengak pairami matam aduda police na miyoi lising machamanga encounter tawduna hatki aduga numit chani kunmanga curfew thamki community ani gi marakda thokliba violence asi state ki mayokta thokpani haina phongdokhi